ꯍꯧꯖꯤꯛ ꯅꯤꯡꯊꯧꯈꯣꯡ ꯀꯩꯊꯦꯜ ꯌꯧꯁꯤꯟꯖꯔꯛꯑꯦ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯀꯧꯋꯦ ꯑꯗꯨꯒ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯑꯗꯣ ꯉꯥꯁꯤ ꯃꯃꯜꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯌꯦ 300 ꯂꯥꯛꯑꯒ ꯌꯣꯟꯕ ꯅꯨꯃꯤꯠ ꯂꯩꯌꯦ 250 ꯂꯥꯛꯑꯒ ꯌꯣꯟꯕ ꯅꯨꯃꯤꯠ ꯂꯩ 250 ꯂꯥꯛꯑꯒ ꯌꯣꯟꯕ ꯅꯨꯃꯤꯠ ꯂꯩꯌꯦ ꯑꯗꯨꯒ ꯉꯥꯁꯤꯒꯤ ꯃꯃꯜꯁꯤ ꯉꯁꯤ ꯑꯁꯨꯛ ꯄꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯛ ꯄꯤꯗꯧꯅꯤ ꯍꯥꯏꯕꯒꯤ ꯆꯥꯡ ꯂꯩꯇꯦ ꯔꯦꯠꯁꯦ ꯑꯗꯨꯒ ꯄꯣꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯃꯩ ꯀꯩꯕꯨꯜꯂꯣꯝꯗꯩꯁꯨ ꯄꯨꯔꯛꯏ ꯏꯊꯥꯏꯔꯣꯝꯗꯩꯁꯨ ꯄꯨꯔꯛꯏ ꯀꯨꯝꯐꯤ ꯅꯨꯡꯐꯤ ꯂꯣꯏꯅ ꯃꯈꯜ ꯃꯤ ꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯁꯤꯗ ꯂꯥꯛꯑꯒ ꯇꯥꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯖꯍꯧꯔ ꯌꯣꯟꯖꯍꯧꯕꯅꯤ ꯀꯩꯊꯦꯜꯁꯤꯗꯤ ꯁꯤꯗ ꯐꯝꯕꯤꯔꯛꯄ ꯀꯌꯥꯝꯗꯤ ꯑꯩ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯑꯣꯏꯔꯅꯤ ꯑꯩ ꯐꯝꯃꯛꯏ ꯃꯇꯝꯁꯦ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯈꯪꯖꯅꯤꯡꯉꯤ ꯀꯩꯊꯦꯜꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯕꯖꯥꯔ ꯃꯅꯨꯡꯁꯤꯗ ꯐꯝꯃꯝꯃꯦꯀꯣ ꯑꯗꯒꯤ ꯃꯤꯁꯤ ꯌꯥꯝꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯆꯟꯗꯕꯗꯒꯤ ꯑꯃꯨꯛ ꯑꯁꯣꯝꯗ ꯊꯣꯛꯂꯛꯑꯒ ꯐꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯌꯣꯜꯂꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯉꯥ ꯌꯣꯜꯂꯤꯁꯦ ꯊꯥꯡꯒꯔꯣꯝꯗꯩ ꯀꯥꯔꯛꯄ ꯄꯥꯠꯂꯣꯝꯗꯩ ꯀꯥꯔꯛꯄ ꯏꯊꯤꯡ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯑꯁꯣꯝꯗꯩꯁꯨ ꯃꯌꯥꯝ ꯀꯥꯔꯛꯄꯅꯤꯅ ꯃꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯈꯠꯂꯛꯄ ꯃꯇꯨꯡꯁꯤ ꯂꯝꯗꯤ ꯑꯗꯨꯝ ꯄꯥꯛꯊꯣꯔꯛꯇꯕ ꯃꯤꯗꯃꯛ ꯄꯪꯌꯥꯝꯅ ꯌꯥꯝꯕ ꯑꯣꯏꯕ ꯑꯗꯣ ꯆꯠꯂꯛꯇꯕꯗꯒꯤ ꯑꯗꯨꯝ ꯑꯁꯣꯝꯗ ꯊꯩꯗꯣꯔꯛꯑ ꯐꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯥꯡ ꯀꯥꯎꯟꯁꯤꯜ ꯃꯈꯥꯗ ꯂꯩꯌꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯗꯁꯨ ꯌꯨꯝꯁꯥꯡ ꯀꯥꯎꯟꯁꯤꯜꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯐ ꯐꯠꯇ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯖꯥꯔꯁꯦ ꯍꯧꯖꯤꯛ 3 ꯊꯣꯛꯅ ꯐꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ 3 ꯊꯣꯛꯅꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯤꯝ ꯑꯃ ꯐꯝꯃꯗ꯭ꯔꯥ ꯑꯁꯣꯟ ꯎꯄꯥꯛ ꯈꯩꯊꯦꯜꯗꯁꯨ ꯑꯃꯨꯛ ꯇꯤꯝ ꯑꯃ ꯐꯝꯃꯝꯒꯅꯦꯕ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯈꯔ ꯍꯥꯏꯊꯔꯒ ꯑꯃꯨꯛ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯕꯖꯥꯔ ꯀꯔꯤ ꯁꯤꯡꯉꯣꯏ ꯃꯩꯇꯥꯜꯂꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ 3 ꯊꯣꯛꯅ ꯐꯝꯃꯤ ꯑꯗꯣ ꯑꯃꯠꯇꯗ ꯄꯨꯂꯞ ꯐꯝꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯈꯔ ꯊꯨꯅ ꯁꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯨꯛꯇꯥꯔꯤ ꯀꯧꯏ ꯂꯩꯐꯝꯅ ꯕꯖꯥꯔ ꯃꯅꯤꯡ ꯏꯃꯥꯁꯤꯗ ꯉꯥ ꯌꯣꯜꯂꯤꯕꯁꯦ ꯁꯤ ꯀꯦꯖꯤꯗ ꯆꯥꯎꯔꯥꯛꯅ ꯀꯌꯥ ꯑꯣꯟꯕꯤꯔꯤ ꯀꯦꯖꯤꯗ 100 ꯌꯣꯜꯂꯤ ꯏꯃꯥ ꯀꯩꯊꯦꯜꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯁ ꯀꯨꯏꯔꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩ ꯅꯤꯡꯊꯧꯈꯣꯡ ꯃꯊꯛ ꯂꯩꯀꯥꯏ ꯂꯥꯏꯁ꯭ꯔꯝ ꯕꯕꯤꯇꯥ ꯁꯤꯗ ꯉꯥ ꯑꯌꯥꯏꯕ ꯌꯣꯜꯂꯤꯁꯦ ꯀꯦꯖꯤꯗ ꯀꯌꯥꯗꯤ ꯑꯣꯟꯕꯤꯔꯤ ꯀꯦꯖꯤꯗ ꯑꯩꯈꯣꯏ 100 ꯂꯧꯔꯒ 150ꯁꯨ ꯊꯥꯏ ꯑꯗꯨꯒ 100ꯗꯁꯨ ꯊꯥꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ 2ꯗ 750 ꯔꯧꯁꯦ ꯑꯌꯥꯏꯕꯁꯦ 100 ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯧꯋꯦ ꯊꯥꯕꯅ 150 ꯊꯥꯏ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯒꯤ ꯑꯇꯦꯛꯄꯁꯤꯅ 200 ꯑꯗꯒꯤ 150 ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯃꯥ ꯄꯣꯠꯁꯤꯠ ꯂꯥꯛꯁꯤꯠꯇꯤ ꯀꯝꯗꯧꯕꯤꯕꯒꯦ ꯄꯣꯠꯁꯤꯠꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎꯅꯤ ꯁꯤꯠꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯀꯥ ꯍꯦꯟꯅ ꯁꯤꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯊꯦꯜꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯌꯥꯝ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇꯒꯤ ꯐꯝꯃꯛꯑꯦꯕ ꯏꯃꯥꯁꯤꯗ ꯌꯣꯟꯕꯤꯔꯤꯕ ꯉꯥꯁꯤꯡꯁꯦ ꯏꯃꯥꯅ ꯏꯁꯥꯅ ꯌꯥꯏꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯥꯏꯖꯕꯁꯨ ꯌꯥꯎꯋꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯑꯇꯦꯛꯄ ꯑꯗꯒꯤ ꯐꯥꯔꯝꯗꯩ ꯄꯨꯟꯅ ꯂꯧꯔꯒꯅꯦ ꯊꯥꯕ ꯃꯇꯝꯗ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯁꯜꯂꯒ ꯌꯥꯏꯌꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯒ ꯑꯌꯥꯏꯕ ꯄꯣꯠꯇ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯂꯩꯐꯝ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦꯕ ꯋꯥꯔꯗ ꯅꯝꯕꯔ 10ꯗꯩꯅꯦꯕ ꯑꯗꯣ ꯄ꯭ꯔꯦꯃꯥꯕꯇꯤ ꯀꯧꯋꯦ ꯉꯥꯐꯛ ꯌꯣꯜꯂꯤꯁꯦ ꯑꯁꯤ ꯀꯦꯖꯤꯗ ꯀꯌꯥ ꯑꯩꯈꯣꯏꯅꯅꯦ ꯀꯤꯂꯣꯗꯗꯤꯀꯣ ꯆꯥꯇ꯭ꯔꯨꯛ ꯊꯥꯕꯁꯨ ꯌꯥꯎꯋꯤ ꯆꯥꯇ꯭ꯔꯦꯠ ꯊꯥꯕꯁꯨ ꯌꯥꯎꯋꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎꯅꯤ ꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯏꯁꯥꯅ ꯌꯥꯏꯖꯔꯒ ꯌꯣꯟꯕꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯏꯔꯥ ꯄꯅꯦ ꯇꯦꯛꯑꯒ ꯌꯣꯟꯖꯕꯅꯦꯕ